ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯅꯖꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯤꯔꯤꯕ ꯗꯤꯔꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯏꯅꯥꯝ ꯁꯃꯥꯅꯟꯗ ꯃꯩꯇꯩꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯇꯥꯃꯣꯅ ꯅꯣꯔꯠ ꯏꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯏꯅꯤꯁ ꯐꯤꯂꯝ ꯑꯃꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯗ ꯍꯟꯗꯣꯛꯄꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯖꯩ ꯃꯁꯤ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯥꯃꯣꯅ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯃꯥꯏꯅ ꯂꯥꯛꯄꯤꯈꯤꯕꯅꯣ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗꯒꯤ ꯐꯤꯂꯝꯁꯦ ꯃꯤꯌꯥꯝꯗ ꯄꯨꯊꯣꯛꯄꯤꯒꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯟꯕꯤꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯄ ꯑꯃꯇꯪ ꯊꯝꯕꯤꯌꯨ ꯆꯨꯝꯃꯦ ꯑꯩ ꯏꯁꯥꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯁꯤꯡꯅꯁꯨ ꯄꯥꯝꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯈꯤꯇꯪ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯀꯝꯄꯅꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯆꯧꯕ ꯐꯤꯂꯝ ꯀꯝꯄꯅꯤ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯅ ꯈꯨꯠꯁꯝꯅꯔꯒ ꯀꯩꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ international level da chatpi abi kudong chaba phangani haiba wakhulol se aina thajajaba haidare maram aduna koi gi aina international gi oiba koi chinese ki mokoi ki star kambu producer kambu singsiga samnajaraga moi gi film si aina request tawraga manipuri londa koi handok sabani aduga matung tar pasingda akoina puthokpa akoi companies na puthokpa film singda lebo faragadi koi international level da adugumba chatpi aba film पुथोक्सगे हाइबा वखलोल मगलोइनना आइना हाइरिबा चाइनीज फिल्म से कोई मणिपुरी लोंदा हंदुक्सखिबनी हाइबा फिल्म असिना मणिपुर गी मियाम अमदी मणिपुरी फिल्म दा करंबा होंगबा कानाबसिंग पोरकदगे हाइबगी मरमदा तमोगी मोट खजितंग होंगतोकबि सुमे मसिगी वांग सिमक यामना मरुएबा उहंग अमनी अखोइना ngasi sahi yankai umfugi mamangda koi thokiba anglo manipuri war da koi Manipur gi lamyanba pauna brazba sin hairamba wafam ama koi ningsing biyai madudi mi gi maruna di yore koi gi maruna di yobungam dre haiba yamna thamoi da shocking oiba wafam ama koi pauna brazba sin koi thambirami hairi ba wafam sima hauji musu musu koi gi social present society sida koi na loksan biya ba yam maru wafam bani madudi kaino harkanda miram da sawa pot sai adi miram gi film singna अखोगी युमदा अखोगी टीवी दा अखोगी सिनेमा हॉल सिंगदा याम मरांग काइना मयाम ने याम पामना पोसक अम ओइबा अदुगा अखोगी नमीबा फिल्म सिंग सिदी अखोइना मणिपुर हेड लांथोखिबदा मीनी येंबिदबा हाइतारे येंबिरगसु मसिंग येंबगी सांगसे यामना नेम हाइतारे मणिपुर की फिल्म से अखोय हजे इंटरनेशनल की मणिपुर हेड लांथोखरगा मपान की हॉल सिंगदा कापा याबा अदुगुंबा स्टैंडर्ड अमते योगदा हाइतारे अदुना थमजनिंगी वफमदी मपालम की इसे खाइदा पौनाबा सिबसिन हाइ मीगी मरुदी योरे हाइ मीगी पोसक सिंग दि अखोइनि यामना पामना सिजनबा अदुगा अखोइगी पोसक सिंग दि मी दि यामना पामना सिजन हनबा ngambagi khulong chaaba se अखोइ हौजिक लेतबा अदुना अखोइ हौजिक लेरिबा नहावल सिंग अदिगी सरकार पाइबिरिबा मिउइ सिंग कोइ पुन्ना पुन्ना मिनरगा अखोइसु अतोप्पा कम्युनिटी दगी सखोलबा कम्युनिटी सिंग दगी याम नेम दे नोपते हिरम खुदिमक्ता अखोइसु चांगदमनबा याय हाइबसे अखोइ उन्ननबा होटना मिना सी हाइबसे अइना थमजनिंगे अदुगा कोइगी मणिपुर फिल्म सु सखोटना होटनारगा मपालम गी मियामना कोइ हौजिक चाइनीज फिल्म कोरिया की फिल्म अदगी हिंदी फिल्म इंग्लिश फिल्म मयाम पामने येंगिबसे सुमाइना मणिपुर फिल्म सु येंगनसी हाइबसे अइना मयाम फंदा थमजरी अदुगा करिगुंबा मणिपुर फिल्म सु मयामने यामना पामबा पृथ्वी की मियामना पाम पोसक अमा हेक वरपा मतमदा अखोइगी मणिपुर की मियाम की इकोनॉमी से यामना चौखटपा अमदी फिल्म इंडस्ट्री सिना सोइदन पुरकनी हाइबसे थाजे अदुगा हौजिक लेरिबा फिल्म असिदा सुम लेबा तारगदी मणिपुर की फिल्म ना मणिपुर की इकोनॉमी चौखट हनबदा करिगुंबा मखलगी अवोंबा मत पुरकपा ngam थाजे याम नुगाइजरे तामोना मणिपुर खक्ता नतना नॉर्थ ईस्ट अपुनबगी फिल्म की इतिहास असिदा रेकॉर्ड ओइना लेहौरगदबा इंटरनेशनल की थाकता पुथोलिबा चाइनीज फिल्म अमबु अखोइगी इमा लोंदा हंदोपिदुना मियामदा खुदोल तंबीबगीदमक्ता तमोबुसु हाइनिंगा लेतना थागचरी याम नुगाइजरे तामो अदो मणिपुर फिल्म गा मरी लेनाबा वहांग खरा हंजनिंगी तामोना हौजिक फावबदा लीड रोल ओइना लबिखिबा फिल्मना कयामु सुबिखरे अदुगा डायरेक्शन पिबिखिबा फिल्मना कयामु सुबिरे
ꯑꯗꯨꯒ ꯏꯁꯥꯒꯤ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯁꯤꯅ ꯄꯨꯊꯣꯛꯄꯤꯈꯤꯕ ꯐꯤꯂꯝꯅ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯍꯥꯏꯕꯗꯨꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯑꯩ ꯏꯁꯥꯃꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯍꯨꯝꯗ ꯑꯩꯅ ꯂꯤꯗ ꯔꯣꯜ ꯑꯣꯏꯅ ꯑꯩ ꯂꯧꯖꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯁꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯂꯝꯁꯤꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯖꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯣꯏꯅꯕ ꯇꯞ ꯇꯞꯅ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯤ ꯑꯩ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯈꯤꯕ ꯐꯤꯂꯝ ꯆꯥꯎꯔꯥꯛꯅ 5ꯃꯨꯛ ꯁꯨꯔꯦ ꯍꯧꯖꯤꯛ ꯐꯤꯂꯝ ꯑꯃꯁꯨ ꯑꯩꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯔꯒ ꯐꯤꯂꯝ ꯑꯃ ꯅꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯈꯤꯕ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯈꯤꯕ ꯐꯤꯂꯝ ꯑꯁꯤ ꯆꯥꯎꯔꯥꯛꯅ 6ꯂꯣꯝ ꯁꯨꯔꯦ ꯒꯤ ꯂꯦꯇꯦꯁ ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯈꯤꯕ ꯐꯤꯂꯝ ꯄꯂꯦꯝ ꯏꯃꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯁꯨ ꯌꯦꯡꯖꯍꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤ ꯐꯤꯂꯝꯁꯤꯒꯤ ꯃꯇꯥꯡꯗ ꯇꯥꯃꯣꯅ ꯄꯨꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯤꯕ ꯅꯨꯡꯉꯥꯏꯈꯤꯕ ꯐꯤꯂꯝꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯆꯥꯎꯔꯥꯛꯄ ꯑꯃ ꯊꯝꯕꯤꯌꯨ ꯐꯤꯂꯝ ꯑꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯆꯧꯕ ꯕꯖꯦꯠꯇ ꯄꯨꯊꯣꯛꯆꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯅꯝꯈꯤꯕ ꯐꯤꯂꯝꯁꯤꯡꯗꯒꯤꯗꯤ ꯃꯌꯥꯝꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤꯅ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯒꯤ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯅ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯕ ꯐꯤꯂꯝ ꯑꯃ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯕ ꯐꯤꯂꯝ ꯑꯃꯗꯤ ꯑꯣꯏꯅ ꯆꯠꯈꯤ ꯃꯁꯤꯃꯛ ꯑꯩꯒꯤ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯆꯪꯖꯔꯛꯄꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ ꯍꯥꯏꯅꯗꯤ ꯂꯧꯖꯩ ꯑꯗꯨꯒ ꯃꯊꯪ ꯇꯥꯔꯛꯄ ꯐꯤꯂꯝꯁꯤꯡꯗ ꯍꯦꯟꯅ ꯐꯖꯕ ꯐꯤꯂꯝ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯑꯩꯅ ꯂꯩꯖꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯃꯥꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯈꯤꯇꯪ ꯌꯨꯝꯐꯝ ꯑꯣꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯗꯤ ꯐꯦꯃꯤꯂꯤ ꯄ꯭ꯂꯦ ꯄꯥꯝꯕ ꯑꯗꯨꯒ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯗ ꯏꯖꯈꯤꯕ ꯋꯥꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯗꯤꯌꯟꯁꯁꯤꯡꯗ ꯈꯤꯇꯪ ꯕꯦꯖ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯀꯦꯜ ꯄꯤꯄꯜꯅ ꯈꯤꯇꯪ ꯄꯥꯝꯅꯕ ꯋꯥꯠꯈꯤ ꯑꯗꯨꯅ ꯑꯩ ꯃꯊꯪꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯂꯝ ꯑꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯅꯤꯃꯛꯅ ꯌꯥꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯁ꯭ꯇꯣꯔꯤꯁꯤꯡꯗ ꯈꯨꯠ ꯊꯥꯔꯒ ꯈꯤꯇꯪ ꯐꯖꯕ ꯐꯤꯂꯝ ꯄꯨꯊꯣꯛꯆꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩ ꯊꯝꯖꯩ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯅ ꯇꯥꯃꯣꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯕꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯥꯔꯠꯁꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯑꯗꯨꯃꯛꯄꯨ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯑꯁꯦ ꯃꯁꯤ ꯑꯇꯣꯞꯄ ꯂꯝꯁꯤꯡꯒ ꯌꯦꯡꯅꯕꯗꯗꯤ ꯈꯤꯇꯪ ꯁꯣꯟꯊꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯣ ꯇꯥꯃꯣꯅ ꯗꯤꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯁꯦ ꯇꯨꯡꯗ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯒꯤ ꯁꯖꯦꯁꯟ ꯇꯥꯃꯣꯒꯤ खितंग थंबियु तसेंगना हौजिक ओइरिबा मणिपुर की फिल्म की सिचुएशन असी अखोइना यामना लेवक्तिबा फिल्म अमदा लेरे हाइदि मणिपुर दा हौजिक फिल्म पुथोकपगी सांग असी ममांग की सही अमदा फिल्म चाम पुथोमबदो हौजिक सही हंदकी सही 2019 दा फिल्म यांखै सुबा सुदबा माइ लेख्रे माइ सही खुदिंगी कोई फिल्म की मसिंग हंदरकपा अदिगी मणिपुर दा होल की मसिंग हंदरकपा होल सिंसी सही अमदा अमा अनि अमनिदी स्कूल ओंथोकेबा होल क्लोज तोकेबा अतोपा बिजनेस की लाइन दा सिजनखिबा हाइरिबा सिचुएशन मयाम सिंग असि लेरगा नोंबदी कोई मणिपुर फिल्म असे मुटखिबा याबगी फिल्म अमदा लेरे अदना अइना मणिपुर सरकार अमदी मणिपुर की कोई फिल्म मेकर डायरेक्टर सिंग दा रिक्वेस्ट तौजनिंगबदी कोई मणिपुर फिल्म असे कोइना मणिपुर की मियाम खक्तगी येंगा नंबीदबा मणिपुर की मपानगलम मणिपुर की इंटरनेशनल लेवल दा चटपे याबा फिल्म नमगा कोई मणिपुर की फिल्म सिंग से यामना प्रॉफिट याम साउंड फंगबा याम अचौब इंडस्ट्री अमा ओइनना बखोन मिनसी हाय वखलोन से थमजरी मसी नत्रगदी अखोई हौजिक लेरिबा कंडीशन सिदा सुम लेबा तारगदी मणिपुर फिल्म से नोम नत्रग नोमदी अखोई सोइदना मांगखिबगी फिल्म अमा योरकलकनी हायबसे आइना थमजरी अदो तामो अखोई फिल्म प्रोडक्शन हाउस अमा लिंकट हायबसे अखोई पैसा दो ओइगरा मद ओइग म्याम अमा चंगेबको अदो सिदा अखोई गवर्नमेंट की साइड तगी तामोदा मतेंग फंगखिबगुंबा लेबिबरा हायबदुसु खितंग थंबि हजिक मणिपुरी की सरकार की साइड तगी एंगोंदा हजिक पाव मतेंग फंगबा कइमता लेजद्री अंदकी स्टार्टअप प्रोग्राम दा अइना याम थाजजना अखोई मतेंग खितंग सरकार की साइड तगी फंगदरा इन स्टार्टअप प्रोग्राम दा अइना एप्लीकेशन थाजबनी अदो आई रिजेक्ट तौबिरपदगी हजिपाव सरकार की साइड की कई मतेंग फंग लेजद्री सरकार की साइड की मतेंग खितंग ओइरसु फंगगदी अइना मणिपुर की फिल्म से इंटरनेशनल लेवल बक्त पुखटनबा होनजरीबा खोंजेल से खितंग हेना यांगचिन मंगबनी हैना थाजै अदुगा आइगी ओइनदी सरकार ने मतेंग पांगबसु पांगद्रबसु आइगिदी लेखरबनीना
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜ ꯐꯥꯎꯗ ꯄꯨꯈꯠꯅꯕ ꯑꯩ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯖꯔꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ तसेंगना अइना फिल्म की लाइन से चंजरीबसी अइसी कोई पिसक पिकलिंगाइदगी होंगना कोई फिल्म से याना पामजबा अमदी मणिपुर की कल्चर आर्ट एंड कल्चर बो मपान की इंटरनेशनल की ओइब लेवल दा पुखतप याना पामजबा मिसक अमा ओइना हौजरके अदुमकना कोई अहनसिंगना कोई सरकार के थबक तौ हाइबा बाव अइ तौ दबिदा अदगी अइना मपान की लमदा प्राइवेट कंपनी दा थबक तौरंबा सिंग थादोगा अइना मणिपुर की फिल्म से इंटरनेशनल लेवल बागदा सफलहनगे हाइबा वखल अमगा लोइनना अइना हौजिक फावदा सही मंगा तर से याम कन्न होनजरपनी अदुगा नोम नत्रगा नोमदी कोई सोइदना मणिपुर की फिल्म सिंग से कोई मपान के लेबाक सिंग यामना पामनी येंबा अदुगुमलबा कमर्शियल फिल्म सिंग सोइना ओइरकनी हाइबगे थाजबा अदु अइ थमोइद लेजे अदुगा तामो खंगजनिंबा मना अखोई मणिपुर की फिल्म असे नंबा मतमदा CSO सिंग अदगी अखोई ऑर्गेनाइजेशन खरना सिगुम्बा चनबी से तौबा याय यादे हाइबना चिंबा चना कांगलोन खरा अथिंगबगुम्बा खरा सुम थम्मे हाइना ताजैबा सिगी मतांगदसु तामोना खरा थम्बिरम सुमे कोई जनहंग बिरेबो फम से यामना मरुएबा यामना बर्निंग ओइबा इशू अमनी अदो अइना हाइजनिंगलेबदी कोई मणिपुर की फिल्म से नमको मतमदा CSO नत्र एनी ऑर्गेनाइजेशन अमा खकना रूल जी सुमाइना तो हैब नत ऑर्गेनाइजेशन यांखै चाम लेबसिंग सिना माइ अनिंगमा पामा लोइना फोंदोंनरगा मदुना रूल ओइना सेमकांदा फिल्म सि चनगदवनि गायना तौरप मतमदा फिल्म मेकर सिंग याम अवाबम लेजबा अदुना हाइजम थमजनिंग वफमदी कोई मणिपुर सरकारना चटनबा याबा रूल अमा सिबिरगा मदुना फाइनल ओइना चटनबा याबा नियम अमा उहेनबगी मथौ ताइ नत्रगदि कोई CSO the organization kai cham sina mai aning ma pa ma do loina thamaga adumai tawgadabni adumai tawgani thamok matamda kogi film si hazaba oibegi mahutta yamna mai magul ji mang pa da film ji asi monak su maram warga mani film sing ase koi mang thangna bi masa amsu hoji oire bani adu yamna thuba matamda manipur sakana adi manipur film gi khangai mayamna hariba sapna kanglon sing asigi final fix oina amgak thambiraga हाइदी अमनंगामसु कोई लोइनमक लोबीदबिदा अमखतंग चना पथा अमखतंग फिक्स ओइना थंबिरगदी फिल्म मेकर सिंग द याम खुदोंग चाबा मोइगनी अमदे मणिपुर की फिल्म की फजबगी चांग से हेंगलकने ने खजै अदुगा हाइबा सिगी मतंग द आइना मुक थमजनिंगे बदी कोई पृथ्वी सिदा कम्युनिटी मयाम मा फिल्म लोइना नमनिबा गाक्तनी कोई इंटरनेशनल ओबे सना कांगलोन अमा अदुम लेजे मसिमा कोई सु फॉलो तौरगा अखोइसु फिल्म से चौखट ngam na honasi haidi koi manipur khakta da nate koi film namjari se pithiri go besana kanglon ama maside sida koi yoksalaga di koi film su international level da choden yobang ngam ne abse ai khanjai manipur film gi director sing producer sing amadi artist sing na thenari ba awaba sigi matang da khar tham ai samaksu manipur film gi koi artist mo ina director mo ina mayam na thenari ba awaba se मनी मैम थेनरी बावा से खंजी अदो मैम से अखोई हौजिक हाइनिंगाई लेतना अवाब मयोकनरी अदो अवाब क्या लेजरगसु अखोई से कोई कह हेदारे आर्टिस्टिंग सु पैसा यामना फंगदबा कोई मणिपुर की कल्चर सफतब यादे मणिपुर की सिनेमा मांगबे यादे हाइदना अदुम अपीब खरा अफंग खरा तौरगा फिल्म यावरी डायरेक्टर सिंग सु अदुमंगाई अदुगा यामना मुक लेबक फबा हाइगद्रा नत्र लेबक थीबा हाइगद्रा मणिपुर फिल्म की प्रोड्यूसर सिंग सु हौजिक वाटे पैसा मांगमसु मैम यावी अदु पैसा तोमसु खरा यावी तोमबगा मांगबगदी कोई मांगबने ले प्रोड्यूसर सिंगसी अदुगा अदुमा मांगजब क्या लेजरगसु कोई मणिपुर की कल्चर मणिपुर की आर्ट से जो खतब यादे हाबे वखलोंदा हजि फाउदा मणिपुरी प्रोड्यूसर सिंगना याम कन्न होनरी मसिमक कोई मणिपुरी अमा ओइना मितै मसा अमना कोई की याम सथुक सिंगिंगाव योबा कोई मितै मसा सिंग द सियन बा अदुगुम्बा अंगुल लमने ने लोजगे अदुना मयांगी अवाब सि कोंगनबि तमकता अखोई लिंजेन मानरगा कोई फिल्म से मणिपुर की लेबा खत नतना अतोप मपान की थिएटर सिंगदगी पैसा तानम ngमना कन होनमिनसी नत्रगदि कोई यंगबिउ मणिपुर की फिल्म अमा मणिपुर दा ब्लैक चले हब मतमदा मागी प्रॉफिट से पूरा मांगबा अदुबो कोई हिंदी फिल्म इंग्लिश फिल्म गुमदी ngasi रिलीज तौरसु ngasi से अदुम कोई DVD द कदी यंग फंग हाइदि मकोई दी पृथ्वी पुनबसी मोई मार्केट ओबनिना मफम अमदा मोई की फिल्म ब्लैक चपदा मकोई दा
ꯀꯩꯒꯨꯝꯕ ꯂꯣꯁ ꯑꯣꯏꯕ ꯃꯥꯡꯖꯕ ꯀꯩꯝꯇ ꯂꯩꯇꯦ ꯃꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯆꯥꯎꯔꯥꯛꯅ ꯃꯣꯏꯗꯤ ꯆꯍꯤ 10-30 ꯃꯣꯏꯒꯤꯗꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯒ ꯃꯣꯏ ꯁꯦꯟꯗꯣꯡ ꯑꯗꯨꯝ ꯇꯥꯟꯕ ꯂꯩ ꯑꯗꯨ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤꯗꯤ ꯊꯥ 3-4ꯗ ꯐꯣꯟ 5-10 ꯀꯥꯞꯄꯒ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯆꯥꯡꯗꯝꯅꯕ ꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯈꯪꯉꯒ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯥꯎꯈꯠꯍꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯁꯦ ꯑꯗꯩ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯋꯥꯔꯤꯕꯁꯦ ꯁꯣꯏꯗꯅ ꯐꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯁꯦ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤꯁꯨ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯟꯖꯩꯕ ꯑꯗꯣ ꯇꯥꯃꯣꯅ ꯐꯤꯂꯝ ꯃꯦꯀꯔ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯦ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯀꯥꯔꯒꯤ ꯊꯧꯗꯥꯡꯁꯦ ꯂꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯇꯥꯃꯣꯒꯤ ꯕꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯁꯨꯃꯦ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯃꯥ ꯁꯔꯀꯥꯔꯅ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯍꯥꯏꯕꯕꯨ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯦ ꯑꯗꯣ ꯁꯔꯀꯥꯔꯅ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛ ꯑꯗꯩ ꯀꯔꯣꯔ ꯀꯌꯥ ꯆꯪꯉꯒ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯂꯦ ꯑꯗꯣ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯐꯦꯜ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯕ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯣꯏꯅ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜ ꯑꯣꯏꯔꯣ ꯁ꯭ꯄꯥꯏꯅꯤꯡ ꯃꯤꯜꯁꯤ ꯀꯔꯣꯔ ꯀꯌꯥ ꯆꯪꯉ ꯁꯥꯒꯠꯂꯤ ꯑꯗꯨꯝ ꯃꯥꯡꯉ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯒꯟꯖꯥ ꯊꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯁꯨ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤ ꯃꯁꯤ ꯆꯌꯦꯠꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕꯗꯤ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯑꯗꯒꯤ ꯁꯦꯟ ꯃꯌꯥꯝ ꯊꯥꯗꯔꯒ ꯂꯦꯝꯅ ꯇꯥꯒꯗꯕ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯁꯦ ꯄꯥꯏꯈꯠꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯝ ꯀꯔꯣꯔ ꯈꯔ ꯀꯔꯣꯔ 5-10 ꯌꯥꯝ ꯑꯄꯤꯛꯄ ꯕꯖꯦꯠꯇ ꯊꯥꯗꯕꯤꯔꯒ ꯁꯔꯀꯥꯔꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯐꯤꯂꯝ ꯑꯃꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯁꯦꯟꯗꯣꯡ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯀꯥꯟꯅꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯐꯤꯂꯝꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯊꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯗꯩꯗ CSO ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯩꯁꯨ ꯌꯦꯠꯀꯗꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯃꯗꯨ ꯊꯣꯏꯅ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯐꯖꯕ ꯐꯤꯂꯝ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯖꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯕꯖꯦꯠꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯃꯤꯅ ꯇꯥꯕꯗ ꯅꯣꯛꯅꯤꯡꯕ ꯕꯖꯦꯠ ꯉꯥꯛꯇꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯕ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯕꯖꯦꯠ ꯑꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯏꯁꯩ ꯑꯃ ꯅꯝꯕꯗ ꯂꯥꯛ 50 ꯅꯠꯇ꯭ꯔꯒ ꯀꯔꯣꯔ ꯑꯃ ꯁꯤꯅ ꯏꯁꯩ ꯑꯃꯒꯤ ꯕꯖꯦꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯂꯥꯛ 10 ꯊꯥꯗ꯭ꯔꯗꯤ ꯌꯥꯝ ꯆꯥꯎꯕ ꯐꯤꯂꯝ ꯑꯃ ꯅꯝꯕꯗ ꯂꯥꯛ 10 ꯊꯥꯗ꯭ꯔꯗꯤ ꯌꯥꯝ ꯆꯥꯎꯕ ꯕꯖꯦꯠꯅꯦꯅ ꯑꯩꯈꯣꯏ ꯍꯥꯏꯅꯩ ꯑꯗꯨꯅ ꯄꯩꯁꯥꯒꯤ ꯑꯦꯃꯥꯎꯟꯁꯤ ꯈꯦꯠꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯃꯒꯨꯟ ꯑꯁꯦ ꯃꯌꯥꯝꯗꯒꯤ ꯌꯥꯝꯅ ꯅꯦꯝꯕꯅꯦꯅ ꯑꯩ ꯈꯟꯖꯒꯦ ꯑꯗꯨꯒ ꯇꯥꯃꯣ ꯌꯥꯝꯅ ꯈꯪꯖꯅꯤꯡꯕ ꯑꯃꯈꯛꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯆꯥꯏꯅꯤꯁ ꯐꯤꯂꯝꯁꯦ ꯃꯅꯤꯄꯨꯔꯤꯗ ꯗꯕ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯇꯥꯃꯣꯁꯦ ꯌꯥꯝꯅ ꯋꯥꯔꯝꯒꯅꯦꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯀꯃꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯌꯥꯝꯅ ꯋꯥꯕ ꯊꯦꯡꯅꯕꯤꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯆꯥꯎꯕ ꯐꯤꯂꯝ ꯑꯃ ꯈꯪꯉꯦꯕ ꯆꯥꯏꯅꯤꯁ ꯐꯤꯂꯝꯁꯦ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯊꯣꯛꯑꯒ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯗꯕ ꯑꯃꯨꯛ ꯇꯧꯔꯒ ꯑꯗꯩꯗꯤ ꯀꯦꯔꯦꯛꯇꯔꯒꯥꯁꯦ ꯁꯤꯅ ꯁꯥꯔꯗꯤ ꯐꯖꯅꯤ ꯀꯥꯏꯅꯒ ꯑꯦꯅꯥꯂꯥꯏꯁꯀ ꯇꯧꯔꯒ ꯌꯥꯝ ꯐꯖꯅ ꯈꯜꯂꯒ ꯁꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯦ ꯁꯤ ꯇꯥꯃꯣꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯋꯥ ꯅꯨꯡꯉꯥꯏ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯤꯇꯪ ꯇꯥꯃꯣꯅ ꯊꯦꯡꯅꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯨ ꯁꯦꯡꯅ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯕꯖꯦꯠꯀꯤ ꯑꯣꯏꯕ ꯁꯝ ꯀꯔꯣꯔ 50 ꯅꯠꯇ꯭ꯔꯒ ꯀꯔꯣꯔ 100 ꯆꯪꯅ ꯅꯝꯕ ꯐꯤꯂꯝ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯎꯍꯟꯅꯤꯡꯕꯁꯤ ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯂꯥꯛꯄꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 5-6ꯀꯤ ꯃꯃꯥꯡꯗꯒꯤ ꯂꯥꯛꯈ꯭ꯔꯦ ꯑꯩꯅ ꯃꯄꯥꯟꯒꯤ ꯑꯆꯧꯕ ꯀꯝꯄꯅꯤꯁꯤꯡꯗ ꯑꯩꯅ ꯏꯃꯦꯜ ꯊꯥꯗꯅ ꯃꯣꯏꯒ ꯄꯥꯎ ꯏ ꯁꯨꯝ ꯂꯧꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯕꯤꯡ ꯇꯧꯕꯁꯤ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯂꯥꯏꯒꯗꯕ ꯑꯩꯅ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯩꯊꯪꯗꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛ 10 ꯂꯥꯛ 10 ꯂꯥꯛ 50 ꯑꯗꯨ ꯅꯠꯇꯗꯤ ꯌꯥꯗꯕ ꯐꯤꯂꯝ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯀꯣꯟ ꯍꯥꯏꯅ ꯕꯣꯝꯕꯦꯗꯒꯤ ꯀꯝꯄꯅꯤ ꯑꯃ ꯑꯩ ꯊꯦꯡꯅꯖꯩ ꯃꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯗꯕꯤꯡ ꯔꯥꯏꯠ ꯄꯥꯏꯕ ꯐꯤꯂꯝꯁꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯄꯤꯕꯤꯔꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯩꯅ ꯂꯧꯖꯈꯤꯕꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯌꯥꯝ ꯑꯍꯣꯡꯕ ꯃꯃꯜ ꯑꯣꯏꯖꯔꯒꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯅ ꯗꯕꯤꯡ ꯇꯧꯕ ꯑꯗꯩ ꯁꯦꯟꯁꯔ ꯂꯧꯕ ꯑꯃ ꯇꯧꯕꯗ ꯑꯦꯔꯥꯎꯟ ꯂꯥꯛ 5 ꯃꯨꯛꯇꯤ ꯑꯗꯨꯝ ꯆꯪꯉꯤ ꯑꯩ ꯃꯥꯡꯕ ꯇꯣꯡꯕ ꯊꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯃꯨꯛꯇꯪ ꯎꯍꯜꯂꯝꯒꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯄꯥꯝꯖꯕꯗꯒꯤ ꯑꯗꯨꯝ ꯇꯧꯖꯈꯤꯕꯅꯤ ꯑꯗꯨꯒ ꯇꯥꯃꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕꯁꯤ
Chinese film Manipuri da dub tauriba Mangal the Bodyguard haiba film se asi yengda su amna yamna sunungai gane haina khanjaiba thajabam su thamjari yam nungai gane haibagi ado sigi film se miyam da karama matamda wanbi gani haibadu su thambiramu hojik koi corona virus ki problem mayam da haki bo lebana mayam pun ba yada bagi sakar gi oba condition kra lebadagi film ase ai hojik release tawjadari hol haiba film ase koi gi censor certificate lowa amadi film se release on gi damakta dubbing to by editing to pura loijare the haiba film ase koi gi yama atu matamda corona virus ki problems hek loibaga ai manipur gi miyam da soidna yenghanjage ne khanjari ogi film asibusu manipur gi miyamna paksana yengbiduna mai pakpa ma oibio haina su isorgi mafamda thongnijari aduga tamo samanda bu miyamna pungning thogat pibo oina Mangal the Bodyguard haiba film asibu miyamna miyeng tabiu film asi suksoi soidana kwaidagi nungaiba film ama oigani haina su thajajai sarkar CSO amadi organization sing amadi miyam pumna magna tamo samanda bu pungning thogat piduna awanba manipur ama purangna honabada miyam pumna magna mateng pangbiu haijabaga loinana nasigi interview si matang asida loisinjari tamo busu thagachari channel asibu miyamna like share amadi subscribe tawbiduna channel asibu hena mapung phaba channel ama ohena ba honabada miyam pumna mateng pangbiu haijabaga loinana aroibo oina yensenbam asakiran chanuna pumna makpu khurumjari. Subscribe now and press the bell icon. Never miss an update.